ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯔꯦꯝꯖꯔꯤ ngasi ay ꯊꯟꯗ ꯇꯧꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯍꯤꯔꯣꯟꯗꯣ ꯃꯥ ꯕꯥꯁꯀꯦꯠꯕꯣꯜꯒꯤ ꯍꯟꯗꯛ ꯇꯣꯔꯅꯥꯃꯦꯟ ꯇꯧꯕꯗꯣ ꯑꯗꯨꯒꯤꯗꯣ ꯁꯦꯂꯦꯛꯁꯟ ꯇꯧꯔꯒ ꯑꯃꯨꯛ ꯅꯣꯔꯤꯁꯀꯤ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯦꯕ ꯁꯤꯒꯤ ꯆꯤꯀꯟ ꯔꯣꯁꯇꯦꯠ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯃ ꯕꯨꯜꯗꯥꯛ ꯔꯥꯃꯦꯟꯁꯤꯅ ꯆꯤꯁꯀꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯣꯔꯣꯛ ꯑꯁꯥꯕꯤ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯍꯨꯃꯥꯡ ꯇꯥꯔꯤ ꯅꯨꯡꯗꯥꯡ ꯌꯧꯔꯦ ASMR ꯇꯧꯒꯦ ꯇꯧꯕꯅꯦ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯌꯥꯝ ꯂꯥꯡꯉꯦ ꯈꯤꯇꯪ ꯀꯪꯉꯦ ꯑꯩ ꯑꯇꯩ ꯑꯇꯩ ꯃꯩ ꯅꯨꯡ ꯁꯦꯝꯃꯤꯀꯥꯟꯗꯕ ꯆꯥꯔꯦ ꯁꯤꯁꯦ ꯀꯩꯅꯣꯅꯦꯕ ꯑꯩꯅꯅꯦ ꯂꯪ ꯈꯔ ꯀꯤꯁꯟꯈꯤꯕ ꯂꯪꯁꯨ ꯃꯨꯜꯂꯦ ꯑꯩ ꯌꯥꯝ ꯆꯥꯖꯅꯤꯡꯉꯨꯔꯦ ꯆꯣꯞꯁꯤꯡ ꯑꯗꯨꯅꯅꯦ ꯃꯦꯅꯦ ꯇꯧꯕ ꯄꯨꯡ ꯑꯃꯃꯨꯛ ꯇꯧꯔꯦ ꯑꯗꯨꯅꯀꯣ ꯃꯅꯨꯡꯗꯤ ꯐꯖꯅ ꯆꯪꯉꯦ ꯇꯨꯝꯈꯤꯗꯣꯔꯦ ꯑꯃꯨꯛ ꯁꯥꯔꯦ
ꯁꯦꯝꯕ ꯁꯥꯕ ꯌꯥꯎꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯌꯥ ꯀꯪꯉꯦ ꯅꯪ ꯀꯪꯉꯝꯗ꯭ꯔꯗꯤ ꯁꯤꯁꯨ ꯈꯪꯒꯗꯕꯅꯤꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯅ ꯑꯌꯨꯛ ꯂꯥꯡꯉꯦꯅ ꯅꯨꯡꯗꯥꯡ ꯉꯥꯏꯕꯅꯦ ꯑꯗꯣ ꯅꯨꯡꯗꯥꯡ ꯍꯦꯟꯅ ꯂꯥꯡꯉꯕ ꯀꯩꯅꯣꯝ ꯇꯧꯔꯦ
ꯅꯨꯗꯜꯁ ꯆꯥꯛꯈꯣꯝꯗ ꯍꯨꯛꯄꯗꯧꯅ ꯍꯨꯛꯇꯅ ꯌꯦꯟ ꯌꯣꯝꯃꯒ ꯍꯥꯎꯋꯤꯅꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯅꯦꯝꯖꯔꯤ